Mi tara dagi witness lo naba order thokle achumba wayel laklagani. Es kunjakesor. English ngani ga tara thire ta pangthokiba assembly mikhalda PATHOKTUNA kendragi board masing thibada aranba tawre haibagi singnaba leibadagi court ta thakiba election petition asigi achumba wayel puthoknaba Ot Commissioner Haptuna mi tara dagi witness launaba High Court of Manipur na order thokle haina PATHOKTUNA kendrada NEIDP gi mirep oikiba sapam kunjakesor alias kebana phongdokre. Tera sarpam leirakta leiba kunjakesor gi yumda pangthokiba paugi mifam amada mahakna hai assembly mikhal gi board masing thibada PATHOKTUNA kendra gi oina aranba kya tawkhiba gi chingnaba leibadagi Chahi adugi April 12 da mahakna petition ama thakibani. Chahi ahum helaklaba case asigi achumba wayel puthoknaba Ot Commissioner Haptuna mi tara dagi witness launaba High Court of Manipur na thasigi kunma thoida order thokle. Sok lisingani ga tara tereta thangat khiba petition asigi mayokta Congress ki mirep oikiba MLA AK Mirabai na High Court amasung Supreme Court ta thangala khiba case maram cha de haina court sing asina dismiss tawr khiba leikrabani. Mahakna hai thangat khiba petition asi athu matamda achumba wayel puthoknaba sok lisingani ga tara mapanda Supreme Court na High Court of Manipur da khangala khiba leikrabani. Court ki shuti numit thidana chathagadariba witness lawbagi khongthang asi hek loibaga petition asigi achumba wayel laklagani. Miyamna maruaina PATHOKTUNA kendra gi miyamna matamasi phawbudi ngaiminarasi. Aduga topa pawmana Amit Shah unanaba CSO singda haire. Manipur government ki annual Manipur diary amasung calendar Chief Minister N Biren phongkhre. Thasigi kuntareta lakadouri Union Home Minister Amit Shah ki khongchet ki saruk ama oina civil society organization sing unanaba sinna paupi khre haina CM na phongdokre. CM Secretary ta pangthokiba thoram aduga mari leinana Chief Minister N Biren na haiki Manipur government na civil society organization singda Amit Shah ka unanaba sinna paupi khre adubu ministry dagi unaba adugi ayaba pirak pangai. Manipur government na kokomi UNC amasung kuki inpi ga unaduna tongan ba issue kaya khananaba sem sari. Paumi singna hangba wahangi paukum piraduna mahakna hai naga pistok ki matangda government na karigumba thajaba amata piba ngamloi adubu amaga gi marakta bhap tanaduna state asida saukhatpa amadi shanti puraknaba government na honagani. Amit Shah ki khongchat asida project kharagi foundation install yungnanaba government na planning tawri. Foundation install yunggadaba anauba building singi manungda new secretariat mamangda sagadaba Manipur Police Headquarter Mayangkhangda sagadaba IIIT Institute BBIP Guest House Surachanpur ki Medical College amasung Thawbal project yauri. Imphal Thawbal kasom lambi su athu matamda semba horagani. Ngarang phongkhiba diary amasung calendar adu phongbagi thoram aduda IPR Minister TIS Biswajit IPR Commissioner amasung Director su saruk yaki. Si Minister na Manipur government ki diary amasung calendar matam chana phongba ngamba sigidamakta IPR Minister bu thagat pa phongdoki. Mahakna hai haukiba sayol kharagi mamangda COVID-19 positive oibagi missing asi mi lising ahum rom oirami amadi haukiba numit kharani asida hantharaktuna mi lising amaga chamnga oire haujik laisat asigi hidak puthokpa yabagi thajaba leirabasu marak sida miyamna tangai phadana SOP ngakna satpiyu. Handakta Britain da COVID-19 nabagi sang hengelakpadagi international flight phawba cancel tawkhre Manipur gi oina su Christmas ki yenglaga athingba si khara makhai komthokli. Adubu kumai matamda miyamna COVID-19 SOP amadi protocol ngakna satpiyu. Handak lakadoriba Amit Shah ki khongchat asi miyamna saugotpiyu. Manipur miyamna matam sangna tanadano lakliba ILP pirakpaga mari leinana state government na Union Home Minister bu oknaba thoram ama sinnaba semsari. Masida lamdam asigi miyamna saruk yabibaga loinana saugotpiyu hainasu Chief Minister na appeal tawki. Aduga topa pawmana Loktak ta nauna lam khopsin ba horakle Revenue Department na thamoi sengba ama changi LDA. Awang nungpok ta thumni siendaba khwaidagi chawba pat ama oiriba Loktak kananaba thabak paikhalakpa matamda miyamna marakta puksel sengdabadagi pat asigi akoibada houjikta matamna lam khopsin ba haujilagle. State ki Revenue Department asu aronba mawngda pata pansile haibagi wafam amasu tari. Masida department na thamoi sengba amasangi haina LDA gi project director L Bhagatona phongdokre. Ngaseyuk LDA haibadi Loktak Development Authority na sinduna Loktak manungda nauna encroach tawrakpa phumsang sing amasung nauna sajilakpa atha phumsing gi phibam jengsinbagi khongchat ama Imphal dagi paumi kharaga loinana Loktak ta motorboat tongduna yengsin minaki. Yengshin khongchat aduda project director L Bhagatona paumi singda hai haukiba sahi kunmanga dagi kunthra rom gi mamangda Loktak si kabokangna pak sanna kupsilakpadagi madu sengdokpa loikhraba matungda sok lisingani ga mapan amasung tara dagi makha tana phumdi sengbagi thabak asi horakhibani.
Phumsang asi amuk sengdokhrabasu amuk sogalakpa amuk nai maram aduna phumdi oina proper maintenance ama changi hojik chu mayang imphal komla khong thanga karang amasung phubala na singbada machine sing thamlaga phum sengbagi thabak makha chatharaga leiri Loktak Project Act 2006 ki matungina Loktak ta phumsang amasung atha phumsing leiba yadre haiduna ing lisingani ga tara dagi lisingani ga tara ni thoi phawbada phumsang amasung atha phumsing asi loina takthokhrabani hana leiramba phumsang amasung atha phumsing gi damakta ngami singda compensation singbasu loina pikhrabani adubu hojik Loktak ki buffer zone gi area da nauna phumsang thajilakpa amasung atha phumsing thajilakpa horakpa thengnare Haibasing asi policy amagi makhada thuba matamda drive tauba horagani haina bhagatona phongdoki mahangna hai Loktak ki akoibada leiriba ayamba nga yokpa amasung nga phabana sinpham amani hairaga kangphalda makhogi yung kai loina leinaba ngaktani maramaduna Loktak manungda phumsang thaduna leisinba amasung atha phumsing thabagi thabak asi tawbiraganu Tourism gi makhada matam amada pata phum hat hairaga khangnaba ina kupayum sing model oina saraga madubu PPP mota maintain tawbagi thabakta mafam asigi akoibada leiriba miyamda khudong chabasu pina honagani Sampu kangpokta polling station ama hangdokle haina media da phongdoklakhiba adugi matangda bhagatona hai madugi matangda election commission of India gi notification makti uba leitri sumna khakki media gi report ta phonglakpa khaktani adubu Loktak asi Ramsar side ni Ramsar site polling station thamba yade haibagi ain leijari aduga Loktak ki map tasu hairibasi yawba leite sampu kangpokta leiriba yumsing asi ina kupa phum hat haiba adu sunatte sumnagi plastic na amasung jingkhana kupa yum humpu humdra rom tani hiram asiga mari lenana ECI da LDA na CE ba leikre hanadagi su hona kana gumba amana Loktak ta kari gumba thaba ama tawrakpa matamda mangjongna na LDA dagi ayaba lawgadabani haina CE thoklaga leikhrabani Maramaduna hairibase sing asiga loinana ECI da aibase rol oina thaduna khangan khrabani madugi paukhum hojikmaki oina laktri Englishingani ga tarama thoi tarani thoida satellite ki imagery da Loktak ta phum hat amasung atha phum amata leitre haibagi picture leiri Maramaduna anauba khullama tasilakpa asida thoina khananingai leite Englishingani ga taruki matungda piba pata sing chanaroi haina su order ama thokpasu leikre aduga makha tana su pata piba yaroi haibagi athingbasu leikrabani adubu marak sida Englishing amaga chamapan humdra mathoi gi pata sing semdoklaga revenue department gi official kharana pire haibagi pau tabadi lei adumakpu khudam changdam leibadi nate maramaduna revenue department na pukchel sengna thabak tobiragadi Loktak sida lam khopchilakpa si leihandaba ngamgani haina el bhagatona phongdokhi aduga topa pawmana pung kunmari da ahum leikhide mini phumapan nauna positive oikhi Haukiba pung kunmeri da COVID-19 positive oiba nupa ama amasung nupi ani leikhidabaga loinana state asida COVID-19 gi laichatta leikhidaba mi gi masing punna sahumgani phumathoi sukre haina COVID-19 command control room gi serol amana hairi ngarang numidang waram pung manga phawda Sija Hospitals and the Research Institute Langolda Imphal West District gi sahi humphumanga surba nupa ama Rims Hospital da Thawbal District gi sahi 53 surbi nupi ama amasung Jenims Hospital da Bishnupur District gi sahi marphumari surbi nupi ama leikhide haina serol asina hairi Haukiba pung kunmari isida tongan ba laboratory amasung testing center singda mioi lising amaga chama humdra mari test tawbuda Jenims ta taramathoi Rims ta taret Imphal West ta taramathoi CMC da ama Ascent Diagnostics da ani Raj Medicity da ani Sija Hospital da taruk Bishnupur da taruk Churachandpur da ani amasung Babina Diagnostics da ama punna mioi ni phumapan COVID-19 positive oikhibaga loinana state asida COVID-19 positive oiba mi gi masing punna lising kuntaret ka chanipan humdra taruk sukre haina su serol asina hairi Haukiba pung kunmari asida nauna positive oirakliba mi nipumapan adugi manungda nipunipan masigi manungda nupa kunmanga amasung nupi kulhumdoi asi general population gini aduga amana CPF personnel dagini nauna hengalakliba general population gi mi nipunipal adu Imphal West ki kun Imphal East ki tara humdoi Thawbal gi ani Bishnupur gi nipan Kakching gi ani Jiribam gi ama amasung Churachandpur gi ani ni makoi loina mak travel history leitaba ngaktani hairi Haukiba pung kunmari isda CPF tagi kunthra humdoi home isolation tagi humputaret Rims tagi mapan Jenims tagi tara Lanbha tagi ama Unako tagi ahum Sija Hospitals and the Research Institute tagi nipan Raj Medicity tagi ama Padmaratna English School Kakching tagi ahum TK Ukhrul tagi manga Balbaban tagi ama amasung Tamenglong tagi ama punna anaba chamga nipu humdoi discharge tawki Makoi tharaga numidang waram pung manga phawda discharge tawkiba anaba masing punna lising kuntaruk ka chama humdra humdoi sukre discharge tawbagi changchada maudra humdoi dasmik nipan mapani
ngarang numidang waram pung manga phawda leikhiba active case masingna lising amaga chahum humphuni thoini hairi arobada Paobilai news reader gi video bu yengpiri bu khuding ma puthagat chari